Friends mayam ngasi numitang hing the sana ke Argentina amadi Cape Verde ge match to mayam puni yang biramani ko aduga sige ngambabudi Argentina na ngamme mayam sing biramani adagi Argentina ge fans mayam Messi fans mayam harau da na kena taw lang da taw mayam do adu dai khoina Argentina ngasi ing theng na ke Cape Verde hai ba country se si country si yam interesting oiba fekra layeba abadi khoina Argentina gumba maga yamna maming lai khraba World Cup kaya ama lau khraba dugumba team amaga Pagi Cape Verde hari si mayam hana tabi ramoi ko hantang ahan basu erang mani hari bat tim siga sumaina kra sana raga ngasai Argentina ni yam lain ngam basu oi di dana ko pura takai nara kanda yam wana Argentina ngam khibne ba ado itar su ngasai gi hari Cape Verde se masi loss oi horo su game si da po horo ga su magi magun khara khoina khangba ya ba khara tamjani ngai oi ba khara lai ba ko kai ke no har kande khoina ngasi Argentina ka thengna ki Cape Verde hari ba country se mayamna kadi yamna chawba da yam chawkhatpa country in khalang mani tasengna sigi country so only 4000 square kilometer khatang chawba country amane ba just akhoi manipur da haga na khoi gi churachandpur district se asimung tang chawba country amagum mane ba yam tile big ba du ma country amane ba adu sigi country se kai da lai ya ga island ma sam ni ko aidi mayam moina continent na so man da keno da lai po na te ba khoi gi Senegal na country am lai ko Africa da haiba Senegal lagi samudra rom da around 600 kilometer gum chatla kanda island ma cha ahum mari adu maina punsila kanda saba country macha amane ba pitru pi ko samna kanda just 4000 square kilometer adu mutang chawa country amane adu ga mai population je just lakh taru khakta ne ba koi lakh taru hai tar de koi Imphal West country sigi koi district amam se hena mi masing yamam doi ni natra Imphal East West maino erang mane ba aduna yam thina pikpa country amani aduga masing su yam jade adagi akoina yengbada chawkhatpa gi lambi tamu yenga se mayam da khalang mane haidi Hong Kong adagi Singapore se picture ga chawkhat le ken khalli dana adu da samu na te ba Cape Verde haiba country si yam chawkhatani European country gumna chawkhatpa su oi de ba makoi gi maroi ba keno se koi gi source of income se tourism ga adagi nga lang phara ga fishing industry ga tourism ga da dumaina paisa tanjaba ne ba ko adun yam chawkhatlo country su na te adagi achoba country su na te missing yam country su na te ba Africa continent da laiba aduguma country amni Atlantic Ocean da laibu ne ba ko mase aduga island macha amane ba adu sigi country se moida sumaina ga FIFA daga changma qualify oiba ngam ise kamaina no hara kanda makhoi gi ahan ba sigi maram sina kaino hara kanda makhoi ji missing yam jadraga ju picture ga so hariba country se football gi amna thawai yaujai ba ko football do pura khal lupsille aduga ngasai gi football da paisa se am thada bai tare moi laiba kaino se income se football yam thada ba aduga maroi na khoina aduga makhoi gi player se maroi na hoje moida Cape Verde gi team the our players sing se maroi na moi se Portugal da lera ga sanar pa ngata ne ba aduna asai gi lam picture ga so moi ni European league sing the European gi club sing da dumaina sanar pa ne ba adu da sanar pa se moi gi national gi hai tare makoi country gi leader sing da support taw da di ngam da una te ko ta seng moi ding ngak tre India da 1.45 billion people billion ame na India gi population lai da team ama mi tara ma thoina saba team ama sengwat pa ngam na te ko adu just pitru pi khraba just akhoi gi Manipur gi Churachandpur district mu ta chawba asu country hai tare ko adu lakh taru khak magi total population jo lakh taru khak ta laiba adu magi pesa su yam paisa da adu country ama ngasi 2026 ta FIFA World Cup sida qualified oira kan da changa ine ko adu ga ahan bagi handagi 2026 na jo magi first match ori ne ba han mamang da sana deba adu 1980s adwai da budi ma FIFA da join tawre ba ko adu ja so sana badu erakte ba adu 2026 ta han sana ba adu first sana kan da makoin handak pi performance di prithvi da du mayam na sakna sona greba ko Africa gi country macha ama suaina am pik khaba country ama na suaina kra Argentina ga thengna Argentina bi yam wahan gi bodo aduna hojik mayam na sum nainari si online ga nainari si koi Africa si matam ma da sana khona bada ka hena sigum gi cricket da gi football da ka hena moi si thawai yaw oiram de ko European country kum oiram de adu hojik awon ma khar lak pa de dum African country sing so ino da ma thona ma la kan de hena hona ning wo khal ma su lak khane ba ke birthday ne ko li mayam se aduna picture ga su magul le ba hai tare ngasi thena ki ke birthday si ko aduna dum akoi thagat ningai ni picture ga su missing yam se ga su gi ina khutba country mo oidra ga su adu si gi thak ga yausila ga si po hora ga su ma khoina utkhiba performance adu gi damak ta di thagali ko aduna ai next video sing the so mayam ga interesting oi gedaba mayam da knowledge oi gedaba ai video kya so mayam da share taw jarake aduga channel asida nauna changbira question now sing channel asibu subscribe to sin biramo aduga next video da mu mayam kunna muk thengna rase